Registration deadline piraba matung Nepal da register toudaba social media platform kuntaruk ban tawkhre. Nepal Telecommunication Authority na Ministry of Communication and Information Technology ki miteng makhada cabinet mifam amada Nepal da leba maru oiba court ki order matung ina August ki tarik 19 da online social media platform kuntaruk September tarik 3 fawba ki manung da register tawnaba order tawke amade Maduda register tawnaraktabana maram oiraga September 3 da apps kuntaruk ban tawkhibane ban tawkhraba apps singe manungda Facebook, X, Twitter amade YouTube fawba yauri hari government na lokhalakliba thawrang asi social media da nungaitaba wahai wata amade phajadaba thabak sing tawrakpa adu tawdanabagidamakta khongthang ase lokhalakibane hari Adobo government ke thorang ase Ujwal Artia Director of the Center for Media Research na thorang ase da yaning da ba phongdorakle masina Nepal ki democratic ta singnaba oi haina phongdorakle social media ase political speech khakki nate masina atopa hiram singda paktak na sizinari bane business tawba amadi pau fauna bana chingbada sizinare masina thingkhrabadi atopa lam singa pau fauna ba amade Nepal ase meeting amada yengkhinabagi maram oi haina mahakna makha tare ningsing bayabadi English singani kulhumdoi ki November da Nepal da TikTok thinglurba matungda August English singani kunmari da government amade TikTok apps ka yanaba amuk purak padagi athingba adu komthokhiba lairibane